Irang asina maram oiraga lanjinariba Maitai amasung Hmar furupki miyoising Chief Minister Yumnam Khemchand ngasi Jiribam da satuna Unakhre Kanglup furup naidaba apunba Manipur ama sagana bahonagani haina Chief Minister Yumnam Khemchand phongdokhre Wafamasi Yumnam Khemchand Chief Minister oiraba matung district lana satpa mahaki ahanba khongsat oina ngasi Jiribam district ta thungkibada pawmisingna hangba wahangi pakhumda phongdokhibani Chief Minister gi khongsat aduda Manipur lengaki Chief Secretary Dr. Punit Kumar Goyal Jiribam Assembly Constituency के MLA Asafuddin Jiribam District के DC अमदे लेंगा के तई मकोक थोंबा ऑफिशियल क्या सुसर याकी महाना जिरीबाम दा हेक थुंगलबगा PWD गेस्ट हाउस दा सिविल सोसाइटी की लुसिंग बस सिंगना तराम ओके मदुगी मतुंग जिरीबाम हायर सेकेंडरी स्कूल दा हांगवा रिलीफ कैंप ता संगफम लौरिबा लांजनरी बस सिंगा उनादुनो वारी सनखी लोइना कालीनगर दा लेबा ब्लूमिंग फ्लावर इंग्लिश स्कूल दा संगफम लौरिबा मार कांगलुप के मियोय सिंगसु उनादुना महौसागी तंगदो लेता बहंजलकनबा होनबदा पुनः थौदांग नौमिननबा महान अपील तौखी Chief Minister Yumnam Khemchand relief camps asida sanglamlaba matung irang asida leikidraba mar nupi amagi yumdasu chatuna imungi miyoi sing ga unaki maduda leikidrabi nupi asina thamlamba masa ahungi mahai masin tambayawna lengan angam mateng pangan hena thajaba peki khongsat adugi matang da Chief Minister Yumnam Khemchand pawmi sing da hai Jiribam asi potential yamna leiba Manipur gi tunglam chatta kana ba kya pigadaba lamdam amani madumangna Manipur gi Chief Minister hek oirakpadagi district lana satpa mahaki ahan khongsat asi Jiribam da oiribani mana hai mahusagi tangdu leita ba pibam hanjil hanaba amade madu ngamdrabade Jiribam mapung fana sakhot pangam loi maramaduna Jiribam asi mapung fana sakhot pangam naba aikoi khudimangna angam mathakta puna hona minase hojik purup ani gi marakta ungkhanaduna thajana daba kaya lairiba sugi warosinma purakna bahona bada media na su asauba thodang lahoningi amarom dalamdam asida ingta papibam ama purakpa ngamdrabade Jiribam asi sakhot pada wagan habisi khangna local club amadi maira paibi singna thabak tawbiu Haukibana Haukrabasu Purup Masel Anigi Marakta Tazanadaba Lairiba Asi Kokanduna Mahusagum Sisana Laminabagi Paujel Puboina Jiribam the Lakpan Hana Fondoke Chief Minister Yumnam Khemchand Hai Irang Asida Lanjanari Basing Masamasagi Yumda Kunda Laitana Tabak Thoram Singh President's Rule Gi Langak Matamdagi Haukre Makoi Sing Asi Karamba Matamda Masamasagi Yumda Sangba Yagada Gamadi Irang Asigi Warushin Karamba Matamda Purakatagi Habigi Matangda Hausiki in the Hive the Karangan Malay Adumapu Mangda Tariba Singna Sing Asi Mapung Fana Loishinaba Mahaki Langak Sina Angam Todang Laura Honagan Hana Supongdoki Santi Poraga Santi Tamdragadi, Progress Jiri Education Viaro, Ihan Hanba, Chief Minister Ujabagi, District Lana Sapasi in Ihan Hanbani, Madam Jiri Sapatabayatena. Adu, community Anigi Marata, Ukanava Labor, Tuna Tazan Adriba Poto, Tazan Nava Shinmada, Mediagi Shinausing, Asobuda Italovu, local club sing, to the Libiriba, Punamana, some mananas, Jiri Shanti Portagadi. Sakot payaro hai betu khan birakanda hogi betu hogre mang da phataba ama mangre haina khan o kanda koi nusi sana nam leina bugi adu message to people laksabani adu mayam unda laksabani thank you